khanghallaga Mr. Hobson gidapagta ho hukbang hauro kumigani. Thank you, thank you. Birai vide nanna aibu thamoi da nungsiba khanghallaga tungoi da ramle nanna aibu thajaba pumbasu manghallaga ngamre na ngasi themjinba Saya sini music director Mr. Rahul kita magta soho kubang hauro kumigan. Hajaruwa nangi wahi khuding are badal haure nasiri teja kibarang Masih khanda kai haure ngasini masih made khambiyo nangna ramoi se ni namdana kapibani khambiyo nangna ramoi se ni namdana kapibani Nupay traba thamoi sina nang tasunduna leihaure Nupay traba thamoi sina nang tasunduna leihaure Awang traba wari Masih made khambiyo nangna latide waina nafunda khambiyo nangna latide waina nafunda Thank you very much.